Veterans Welfare Association की तरामपन Subafoundation Day Celebration Pangthokhre Veterans Hall Sawalban Tera Lukram Leirak Pangthokiba Thoromaduda TH Ibomcha Singh Social Worker S Dinesho Singh President LLVWA Amadi Association की Donors Khudimag Sargyaki Loinana Thoromaduda Khwadigi Ahal Oina Nupa Amaga Nupi Amaga Kangatuna Oldest Award Kushinaki Amadi Bosem Examination da Mai Paklaba Mahiroi Taranithoi Amadi Kosem Exam da Mai Paklaba Mahiroi Taramari da Su Puning Thogatpa Oina Kudol Piki Pension chala kanda akoi gi ahlon sing sida potha ba yabu kum leita ba sugum batang dagi akoi na awa potha na ba akoi veteran association amo oina awa potha na ba khache gi ni sida akoi na thamjel program sing je akoi job gi program le je aru medical gi akoi gi chahi khuding gi adum panthuk jaba checkup ki le je aru awa potha na ba aru wai lai ta bo khang de amba khang ngatang or chu yung gi ma pan bo ga ngata lek song lo gi wakhalon da adum le khase